Manipur top channel gi maikedi gi Miyam ngasi special content katang lokhochara kana Miyam da thamjage adugo sigi content si Miyam hauji yamna maru eba Miyam na khangjin bada kana gani khanba content amane Miyam loi phoksu tamin ne sema Miyam na video si kanai khanbi ragadi sungsui suidana mipung khudi maksu khang na begi damakta Miyam share tawbira mo haina Manipur top channel gi maikedi gi thamjari amasum Miyam hauji si laiba asi amasum pithribi pumba amasum state asida su Covid-19 na adugi matik sogalli hauji si Miyam aduga soli sigi maraksida Covid-19 gi matang si Miyam ngatang na thaiduna thamkhraga aduga hauji Miyam su tabiramlagani black fungus haina sigi black fungus si Miyam karino sina kayam sathima sum kayamena suangi habis gi matang sida karma mongna suali habis gi matang sida Miyam da hena khangjin bada kana gani khanjaduna sigi content si lakhochara kana Miyam da thamjage Miyam tamina si amasum loksingi pukai amasum khang hairaba miyoi singna ithorakpa si phong singna phuna badigi lokhochara kana Miyam da ngasi thamjabani Miyam tamina si black fungus covid na naba amasum miyoi singna thengna ba Hourakle ba tamthiraba infection ama adugu Miyam sigi Miyam su tabiram lagani si phong singna su nungtigi phongna ribani hajigi laiba asida India sida khena state singda claim tawrabani Miyam sigi hairiba laina black fungus na nahalaba soalaba miyoi kayama jik lairabani Miyam tamina si Covid-19 virus ki case masing wang khalakpana maram oiraga laiba asida mipainingai oiraba phibam amada lairingai sera asida India gi state khara black fungus ki case singju thengnaba Hourakle amasum Haryana da ngarang black fungus natragana myocomycosis hairiba laina asi notified disease ama oire haina lakthokre masigi wan thokti lainga ki natragana lanai hospital amada black fungus naba patient ama hek thengnabaga laina asidagi ngathok haunabagi damak mathau taba section tharang lakhot hauba yanabagi damak medical officer report tawgadabani haibani amasum hairiba phirep asi state asida black fungus ki case kungatre thengna kharba matungda lawrakhibani masida sunatna Lakhanau da laiba King George Medical University de sutam thiraba Panjal infection asigi case mapal thengnabagi report tawkhibaga loinana March tagi hojik Phaoba da case taragatre sukre hari tam thiraba laina asigi case masing hengalagli ba asigi matangda phongdokladuna AIMS ki director Randip Goleriana steroid sing lana sizinaba haibasi myocomycosis thokanbagi asoba maram amani haina phongdokre magna makha taradun haikibada Covid-19 gi case masing yam khalakpaga loinana hospital singda laina laisat asi lakshinabagi protocol sing ngakna satpa haibis yam maroi amasum covid patient singda fungal amadi bacteria na singba secondary infection singna mi sibi sang hengat hanbagi phibam uba phangli haina phungdokhi Covid-19 patient singda black fungus infection asi karina thowan mano haibigi matangna phongdokladuna magna hai steroid sing lana sizinaba haibisi infection asi thowanbagi asoba maramamani steroid sizinaba diabetes oiba covid patient singda hairiba fungal infection asi narakpa yabigi othokpa wangi infection sidagi ngathonabagi dam steroid sing lana sizinaba leppadabani fungal infection asina mai naton mit ke akoiba natragana mit ubagi pangal manghanba ngamba mawongda brain da suonba ngami masina lungs ta su sandokpa ngami AIMS ta hauzik black fungus na nabagi damak patient kun go humdoi layeng sa thari makhoi sing adugi manungda kundi covid positive oiba singni state kaya da laina asigi case masing songwadagi hen report tawrakre haina su Goleriana phongdoki yamraba miyoi ni miyoi songwagi mathakta case ni hairi miyoi songwa singi manung ni Covid-19 na positive oiba su yauri amasum yaudaba su yauri hena sigi content sida make sing su palli amasum black fungus natragana myocomycosis haibisi myocomycosis kauba mausana environment na phangba kokfai suja makhalamana thokanbani masina sinus lungs unsa amadi brain da effect tawali masina atopa anabasing maruoina diabetes na nabagi dama hidak langthaksing sizinabana maram oiraga environmental pathogen sing bu thengnaba ngambagi pangal watlaga leiba miyoi singdana maruoina sukolli nongsitta yawba fungal spore singbu ningsha honjinbada yawkhraba matungda asiguma miyoi sing asigi sinus natragana lungs ta effect tawi masigi warning signs singi manungda laihau
kok sikpa lok khuba ningsa honba waba I oba madi pukning wakal gi phibam da ahongba lakpana singba yauri Maharashtra da haujuk phawba gi oina case masing lising ani hena record tawkibaga loinana ngarang phawba infection asina maram oiraga miyoi yankhai gani thoi sian khre hairi amasum diabetes control tawdaba miyoi singasi COVID-19 na nabigi risks wange asiguma miyoi singasina COVID-19 narakpa matamda steroid sizinaduna layengi masina makhoi gi immunity bu hena sontahali akan mamongda amadi yamno khudong thini oiba mongda naba COVID-19 patient singidama life saving treatment ama oina sijinariba steroid asina mucormycosis nahalaknabagi maram amani haiba yai haibasi India gi doctor singna hainingli lungs ta inflammation tauba hanbada steroid singna mateng panglagasu makhoin immunity hanba ngami amadi diabetes amadi non diabetes COVID-19 patient animakta sa manaba mongda blood sugar level sing hengat hali ICU da matam kuina leba patient singsu black fungus ki risks wangi haidi masum ICMR gi matung ina black fungus ki layong singdi naton funba naton degi murainaba I yawo mahitaba amadi sairungi sarukta nabana singmani amasum atopa layong singi manungda mainakal namanaba natonda thengbu khangdaba natragana pomba musinba yanomba mittanaba galoinana sengna udaba natragana ani thona uba lehau unsar masi dak leiba I asiba sangba amadi thabak nabana singma yauri so haidi amasum masi masa sondana leiba miyoigi thabomi natragana atai mathak thangba sor honpham gi utong mari singda paktaknaba fungus isangi kanglu makhal singni amasum hairiba haksang gi mafam singa sida masina sangraga haksang gi atai saruk singda mathang sandoroktuna sakhala I haibisini hauzik black fungus hairiba laina asi maru oina COVID-19 positive oiduna akan balayeng Sathiraba miyoi singda sanglaktuna asi ana tholakpagi paudam kya nungsuk amasum kha barat lomdagi phangi laina asigi maramda aikoina swaida akhang ai singna thamlakpa wafam kaya haujuk phawbigi oina phangdriba oiragasu barar ki mafam kharadadi laina asidagi kannanabagi dama anabagi mamit phawba Kot-thokpagi kiningai oiraba paudam phawba phangi masigumba Sathiraba laina makhal asibu aikoina swaida yaragloi hainingai leitabigi mawong oina tawi aduna maikai asidasu iramdam gi lenga ki thausil ama natragana amagi makhada akhang ai singe maikai digi Miyam bu mitna singhan binaba amasum section thorong paikhat chahunaba pauktak sing panthadana pizza haningi hairiba paudam masini Miyam na share tawjari bese aduga Miyam hauzik oina di matang sai loisinjarage aduga shoidana Miyam na sigi video si yangbiba masum tabiba loraba matungna Miyam gi wakhalon ju shoidana laibiramgani aduna Miyam gi wakhalon du shoidana comment box ta thambiram mo haina Manipur top channel gi makai digi thamjari masme haujuk si COVID-19 gi laisasina maram oibnina Miyam su yumdagi mapan thoktana lengdana laibiyo amasum sathokpa yadadana sathokpiba taragasu sarkarna piriba SOP amasum guidelines si ngakna satmina si haina su Manipur top channel gi makai digi thamjari khoi punamak Miyam hingminagi si amasum nungaina lamina kisin thank you